ꯊꯣꯛꯑꯣ ꯍꯥꯏꯕꯗ ꯊꯣꯛꯄ ꯉꯝꯕ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯇꯝꯅꯂꯥꯏ ꯅꯨꯄꯤꯁꯤꯅ ꯃꯇꯦꯡ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯇꯣꯅꯥꯎ ꯍꯥꯏꯕ ꯑꯉꯥꯡꯁꯤ ꯏꯆꯝ ꯆꯝꯕ ꯑꯉꯥꯡ ꯅꯠꯇꯦ, ꯁꯦꯟ ꯌꯥꯝꯅ ꯄꯥꯏꯕ ꯑꯉꯥꯡꯅꯤ꯫ ꯃꯥꯅ ꯍꯟꯗꯛ ꯁꯦꯟ ꯄꯥꯏꯗꯕ ꯁꯥꯔꯤꯁꯤ ꯃꯆꯤꯟ ꯊꯤꯔꯤꯅꯤ꯫ ꯍꯦꯂꯤꯀꯣꯞꯇꯔ ꯂꯣꯏꯕ ꯉꯝꯕ ꯃꯤ ꯍꯥꯏꯔꯤꯁꯤꯕꯨ ꯏꯆꯝ ꯆꯝꯕ ꯃꯤꯔꯣ ꯍꯥꯏꯕ? ꯃꯥꯒꯤ ꯃꯌꯨꯝ ꯐꯖꯕꯗꯨꯁꯨ ꯀꯗꯥꯏꯗꯅꯣꯃ ꯁꯣꯏꯗꯅ ꯂꯣꯠꯂꯝꯒꯅꯤ꯫ ꯃꯥ ꯉꯁꯤꯗꯤ ꯈꯪꯒꯅꯤ꯫ ꯍꯟꯗꯛꯀꯤ ꯈꯨꯠꯂꯥꯏꯁꯤꯃꯗꯤ ꯈꯔ ꯌꯥꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯃꯦꯔꯤꯀꯥ ꯆꯠꯄꯗ ꯌꯥꯝꯅ ꯁꯥꯟꯅꯔꯛꯄ ꯈꯨꯠꯂꯥꯏꯗꯤ꯫ ꯆꯠꯊꯣꯛꯑꯦ ꯇꯥꯅꯤꯡꯗꯦ ꯑꯃꯦꯔꯤꯀꯥ ꯀꯥꯏꯅ꯫ ꯑꯗꯣ ꯍꯦꯟꯇꯥꯛ ꯃꯥꯏꯕ, ꯃꯁꯤꯒꯤ ꯈꯨꯠꯂꯥꯏꯁꯤꯕꯨ ꯀꯔꯤꯅ ꯀꯥꯞꯇꯣꯏꯅꯣ ꯍꯥꯏꯕ? ꯄꯤꯛꯇ꯭ꯔꯣ, ꯃꯗꯨ ꯅꯪꯅ ꯍꯪꯕ ꯌꯥꯝꯅ ꯐꯔꯦ꯫ ꯃꯁꯤꯒꯤ ꯅꯥꯎꯔꯤ ꯑꯆꯧꯕꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯅꯨꯡ ꯃꯆꯥꯅ ꯃꯔꯨ ꯑꯣꯏꯅ ꯀꯥꯞꯄ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯈꯔ ꯆꯥꯎꯕ ꯌꯣꯠ ꯃꯇꯨꯝꯒꯨꯝꯕꯅ ꯀꯥꯞꯀꯗꯕꯅꯤ꯫ ꯌꯣꯠ ꯃꯇꯨꯝ ꯀꯥꯏꯅ, ꯍꯩ ꯍꯦꯟꯇꯥꯛ ꯃꯥꯏꯕ, ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯅꯥꯎꯔꯤꯁꯤꯗ ꯌꯣꯠ ꯃꯇꯨꯝꯗꯣ ꯍꯥꯞꯄꯒ ꯀꯅꯥꯅ ꯀꯥꯞꯇꯣꯏꯅꯣ ꯍꯥ? ꯑꯩꯈꯣꯏꯗꯤ ꯁꯥꯃꯨ ꯂꯣꯏꯕꯁꯨ ꯅꯠꯇꯦ, ꯅꯪꯅ ꯍꯥꯏꯔꯤꯕ ꯌꯣꯠ ꯃꯇꯨꯝꯗꯨ ꯐꯥꯎ ꯄꯨꯕ ꯉꯝꯒꯗꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯁꯨꯛ ꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯑꯁꯨꯛꯄ ꯃꯐꯝꯁꯤꯗ ꯐꯤ ꯑꯉꯧꯕ ꯁꯦꯠꯂꯒ ꯀꯞꯄꯤꯁꯤꯅ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ? ꯅꯠꯇꯦ, ꯃꯣꯏꯒꯤ ꯑꯍꯤꯡꯗ ꯀꯞꯄꯤ ꯇꯝꯅꯂꯥꯏ ꯅꯨꯄꯤ ꯀꯥꯏꯗꯨ ꯑꯣꯏꯖꯥꯠꯂꯣ? ꯑꯩ ꯆꯠꯍꯧꯕꯅ ꯐꯅꯤꯗ, ꯃꯊꯣꯡ ꯀꯌꯥ ꯆꯥꯗꯧ ꯃꯥꯟꯗꯦ꯫ ꯃꯅꯤ, ꯅꯪ ꯉꯥꯏꯈꯣ꯫ ꯑꯩꯒꯤ ꯃꯤꯡꯒ ꯈꯪꯕ ꯃꯥꯜꯂꯤꯅꯦ꯫ ꯅꯪ ꯏꯕꯣ ꯅꯆꯤꯟ ꯌꯥꯝꯅ ꯊꯤꯕ ꯑꯉꯥꯡꯅꯤ꯫ ꯁꯦꯟ ꯄꯥꯏꯅ ꯄꯥꯏꯗꯦ ꯍꯥꯏꯖꯤꯟꯅꯔꯤ ꯅꯠꯇ꯭ꯔꯣ? ꯀꯥꯟꯅꯗꯦ, ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯀꯗꯥꯏ ꯑꯩꯒꯤ ꯇꯣꯂꯣꯞꯇꯨ ꯄꯤꯔꯛꯎ꯫ ꯑꯁ ꯇꯥꯃꯅꯦ, ꯑꯩ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯕꯅꯦ꯫ ꯅꯪꯒꯤ ꯇꯣꯂꯣꯞꯇꯨ ꯀꯗꯥꯏꯗꯒꯤ ꯄꯤꯗꯣꯏꯅꯣ ꯍꯥ? ꯇꯣꯅꯥꯎ, ꯅꯪꯁꯨ ꯅꯆꯤꯟ ꯊꯤꯔꯅꯨꯍꯦ꯫ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯍꯦꯂꯤꯀꯣꯞꯇꯔ ꯊꯧꯔꯒ ꯁꯦꯟ ꯃꯌꯥꯝ ꯇꯥꯜꯂꯤꯗꯨꯗꯤ ꯑꯗꯨ ꯑꯣꯏꯅ ꯄꯤꯈ꯭ꯔꯣ ꯍꯥꯏꯕ꯫ ꯑꯗꯨꯅꯦꯕ, ꯁꯦꯟ ꯅꯝꯊꯤꯒꯩ ꯄꯥꯏꯕ ꯅꯪꯅ ꯄꯥꯏꯗꯦ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗꯤ ꯄꯛꯇꯦꯅꯦ ꯏꯕꯣ꯫ ꯁꯦꯟ ꯄꯥꯏꯕꯒꯤ ꯋꯥꯗꯤ ꯇꯣꯅꯥꯎ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤꯅꯦ꯫ ꯇꯥꯃꯅꯦ, ꯅꯪꯒꯤ ꯇꯣꯂꯣꯞꯇꯨ ꯉꯁꯤꯗꯤ ꯄꯤꯊꯣꯛꯀꯦꯍꯦ꯫ ꯀꯩꯗꯧꯔꯦ ꯅꯪꯅ ꯈꯅꯤꯗꯣ ꯑꯗꯨ ꯀꯟꯅ ꯅꯩꯔꯤꯗꯨꯅ? ꯏꯕꯣ, ꯏꯕꯣ ꯆꯧꯕꯗꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯏꯕꯣ꯫ ꯅꯉꯣꯟꯗꯁꯨ ꯇꯧꯕ꯭ꯔꯥ? ꯅꯍꯥꯟꯁꯨ ꯃꯥꯏ ꯉꯥꯅꯨꯗꯨꯕꯨ ꯃꯤꯅ ꯍꯨꯔꯥꯜꯂꯒ ꯄꯨꯔ ꯆꯠꯈ꯭ꯔꯒ ꯑꯩ ꯆꯨꯝꯅ ꯁꯦꯀꯦꯟ ꯏꯟꯖꯔ ꯂꯥꯛꯄ ꯑꯩꯕꯨ ꯃꯥꯅ ꯑꯩꯁꯨ ꯉꯥꯅꯨ ꯍꯨꯔꯥꯟꯕꯅꯦ ꯃꯥꯅ ꯈꯨꯄꯥꯡꯅ ꯆꯥꯛ ꯆꯦꯟꯅ ꯃꯌꯥꯝ ꯂꯥꯡꯅ ꯈꯨꯄꯥꯡ ꯊꯥꯔꯒ ꯁꯥꯏꯀꯜꯒ ꯑꯣꯠ ꯊꯨꯗꯦꯡꯕꯅꯦ ꯃꯥ꯫ ꯅꯪꯗ ꯅꯠꯇꯦ, ꯑꯩꯒꯤꯁꯨꯅꯤ꯫ ꯑꯩꯒꯤ ꯂꯧꯔꯤꯗꯣ ꯑꯗꯨꯗ ꯃꯥꯒꯤ ꯂꯥꯡꯒꯣꯟꯗꯣ ꯐꯩꯖꯜꯂꯒ ꯊꯅꯝꯕꯗꯨꯗ ꯑꯩꯅ ꯍꯥꯏꯌꯦ, ꯇꯥꯏꯕꯣ ꯆꯧꯕ ꯑꯩ ꯈꯤꯇ ꯆꯠꯆꯒꯦ, ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯦ ꯍꯥꯏꯕꯗꯨꯗ ꯅꯪꯅ ꯊꯧꯔꯛꯏ, ꯃꯥꯅ ꯊꯝꯒꯦꯅ ꯊꯝꯕꯅꯤ꯫ ꯅꯍꯥꯟꯁꯨ ꯑꯩ ꯁꯥꯏꯀꯜꯗꯣ ꯂꯣꯏ ꯊꯨꯗꯦꯛꯑꯝꯕ ꯀꯥꯟꯗꯦ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ꯫ ꯃꯩ ꯌꯨꯝꯗꯩꯅꯦ ꯄꯣꯠ ꯑꯃꯨꯛ ꯍꯨꯔꯥꯟꯕꯁꯤ ꯂꯩꯔꯝꯗꯦꯗꯅ ꯈꯅꯤ ꯅꯩꯕꯗꯧꯅꯅꯦ ꯅꯩꯒꯗꯧꯅꯤ꯫ ꯏꯕꯣ ꯌꯥꯔꯦ ꯏꯕꯣ, ꯅꯪ ꯃꯁꯥ ꯂꯩꯔꯝꯃꯗꯤ ꯅꯪ ꯍꯥꯟꯅ ꯍꯣꯠꯇꯅ ꯆꯦꯟꯅꯤꯅꯦ ꯍꯥ? ꯆꯠꯁꯤ ꯂꯥꯎ ꯄꯣꯠ ꯑꯃ ꯍꯦꯛꯇ ꯍꯨꯔꯥꯟꯒꯗꯕꯅꯤ꯫ ꯍꯨꯔꯥꯟꯒꯗꯧꯕꯅꯤ, ꯆꯠꯁꯤ ꯂꯥꯎ꯫ ꯂꯥꯛꯇ꯭ꯔꯦꯅꯦ꯫ ꯍꯩꯃꯥ, ꯇꯨꯝꯃ ꯃꯥꯟꯅꯩꯅꯦꯍꯦ꯫ ꯇꯣꯟꯗꯣꯟ, 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 ꯇꯣꯟꯗꯣꯟ,
ꯅꯨꯡꯁꯥꯒ ꯁꯥꯕꯁꯤꯗꯅꯦ ꯇꯨꯏꯁꯟꯕꯨ ꯆꯠꯄꯣ ꯁ꯭ꯀꯨꯜꯕꯨ ꯆꯠꯄꯣ ꯋꯥꯔꯝꯃꯅꯤ ꯏꯆꯥꯁꯦ ꯊꯣꯏꯊꯣꯏ ꯊꯣꯏ ꯁꯦ ꯍꯧꯒꯠꯂꯣꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ ꯅꯪꯕꯣ ꯂꯥꯛꯑꯣ ꯃꯃꯥꯒ ꯇꯨꯝꯃꯨꯔꯁꯤ ꯇꯜꯂꯦ ꯂꯥꯛꯑꯣ ꯑꯩ ꯀꯩꯃꯤ ꯌꯦꯡꯉꯤꯗꯣꯏꯅꯦ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯈꯪꯕ꯭ꯔꯥ ꯊꯦꯡꯉꯦ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯅꯦ ꯕꯦꯟ ꯍꯜꯂꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯥꯛꯑꯣ ꯇꯨꯝꯃꯣꯁꯤ ꯂꯥꯛꯑꯣ ꯌꯥꯔꯣꯏ ꯉꯁꯤ ꯀꯩꯃꯤ ꯑꯅꯧꯕ ꯂꯥꯛꯈꯤꯗꯣꯏꯅꯦ ꯑꯩ ꯀꯩꯃꯤ ꯌꯦꯡꯈꯤꯗꯣꯏꯅꯦ ꯉꯥꯡꯅꯕ ꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗꯀꯣ ꯃꯁꯤ ꯉꯥꯡꯁꯦ ꯐꯩ ꯅꯪ ꯅꯄꯥꯗ ꯐꯣꯟ ꯇꯧꯒꯦꯀꯣ ꯅꯪ ꯍꯜꯂꯣ ꯅꯆꯥꯅꯨꯄꯥꯁꯦ ꯉꯥꯡꯅꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯀꯩꯃꯤ ꯌꯦꯡꯅꯤꯅ ꯑꯗꯨꯝ ꯂꯩꯔꯦ ꯍꯣꯏꯁꯦ ꯅꯪ ꯑꯝꯇ ꯍꯥꯏꯌꯨꯁꯦ ꯍꯜꯂꯣ ꯇꯣꯟꯗꯣꯟ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛ ꯐꯥꯎ ꯇꯨꯝꯗ꯭ꯔꯤ ꯍꯥꯏꯁꯦ ꯊꯦꯡꯉꯦꯅꯦ ꯇꯨꯝꯃꯣꯗꯅ ꯇꯜꯂꯦ ꯑꯩ ꯀꯩꯃꯤ ꯌꯦꯡꯈꯤꯗꯣꯏꯅꯦ ꯍꯌꯦꯡ ꯄꯩꯈꯥ ꯂꯩꯔꯤꯗꯨꯗꯤ ꯄꯄꯥꯁꯨ ꯌꯨꯝꯗ ꯂꯩꯔꯗꯤ ꯀꯩꯃꯤ ꯑꯗꯨꯝ ꯌꯦꯡꯉꯤꯗꯨꯗꯤ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯍꯌꯦꯡ ꯕꯕꯥꯅ ꯁꯥꯟꯅꯄꯣꯠ ꯂꯩꯔꯛꯀꯗꯣꯏꯅꯤ ꯇꯨꯝꯃꯨꯔꯣꯀꯣ ꯍꯣꯏ ꯍꯜꯂꯣ ꯇꯨꯝꯍꯜꯂꯣ ꯍꯣꯏ ꯑꯩ ꯇꯨꯝꯍꯜꯂꯨꯔꯒꯦ ꯂꯥꯛꯑꯣꯁꯦ ꯇꯨꯝꯃꯣꯁꯤ ꯂꯥꯛꯑꯣ ꯃꯃꯥꯒ ꯃꯔꯝ ꯃꯣꯛꯄꯅꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯁꯤ ꯄꯣꯠꯁꯦ ꯑꯗꯨ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯑꯗꯨ ꯀꯩ ꯀꯥꯟꯅꯗ꯭ꯔꯣ ꯀꯥꯟꯅꯕ ꯌꯥꯕ ꯄꯣꯠ ꯑꯃ ꯄꯨ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯏꯇꯥꯎ ꯑꯗꯨ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯀꯥꯟꯅꯕ ꯌꯥꯕ ꯄꯣꯠ ꯍꯦꯠ ꯊꯞ ꯂꯥꯛ 시바 이따 시에도 탕거지 시 탕거지 뭐시바 시가 이거들어 시는 당한 거더라 저로 또 보면 이거 주죠 ꯍꯜꯂꯣ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯕ ꯇꯨꯝꯈ꯭ꯔꯦ ꯁꯨꯝꯕꯗ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ ꯉꯁꯤꯁꯦ ꯀꯩꯃꯤ ꯑꯅꯧꯕ ꯂꯥꯛꯀꯗꯣꯏꯅꯦ ꯑꯩꯗꯤ ꯌꯦꯡꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯕꯅꯦ ꯑꯉꯥꯡꯁꯦ ꯍꯥꯟꯅ ꯇꯨꯝꯍꯟꯈꯤꯒꯦꯅ ꯉꯁꯥꯏꯗꯩ ꯉꯥꯏꯔꯝꯃꯤꯅꯦ ꯑꯩꯁꯨ ꯌꯦꯡꯅꯤꯡꯕꯅꯤꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯊꯕꯛꯅ ꯌꯥꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕꯨꯗꯤ ꯂꯥꯛꯑꯅꯤ ꯐꯔꯦ ꯊꯝꯃꯒꯦ ꯍꯣꯏ ꯐꯔꯦ ꯊꯝꯃꯒꯦ ꯍꯩꯃꯥ ꯄꯨꯡꯁꯤꯗꯤ ꯇꯥꯔꯤꯅꯦ ꯀꯩꯃꯤ ꯂꯥꯛꯑꯅꯤ ꯍꯥ ꯀꯩꯃꯤ ꯂꯥꯛꯑꯅꯤ ꯍꯥꯏꯕ ꯂꯥꯛꯑꯣꯏ ꯇꯨꯝꯃꯣꯁꯦ ꯇꯨꯝꯃꯣ ꯇꯜꯂꯦ 이마 ꯑꯩ ꯀꯩꯃꯤ ꯌꯦꯡꯈꯤꯗꯣꯏꯅꯦ ꯂꯥꯛꯑꯣꯏ ꯍꯥꯏꯕꯁꯦ ꯇꯨꯝꯃꯣ ꯍꯥꯏꯕ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥ ꯀꯩꯃꯤꯒꯤ ꯋꯥꯁꯛ ꯉꯥꯛꯄ ꯉꯝꯍꯟꯕꯤꯌꯨꯀꯣ ꯍꯩꯌꯥ 이쁜 깹이 깹이 싫어 깹이 이쁜 깹이 이쁜 깹이
ꯁꯦ ꯀꯔꯤ ꯃꯈꯣꯜꯅꯣ ꯁꯤꯅ Ima, imun na kananong kape. ꯑꯩꯕꯨ ꯇꯤꯚꯤꯁꯨ ꯊꯥꯔꯝꯒꯨꯝ ꯇꯧꯕꯅꯤꯅꯦ ꯇꯤꯚꯤ ꯃꯈꯣꯜꯗꯤ ꯃꯥꯟꯗꯦ ꯅꯪꯒꯤꯅ ꯈꯔ ꯑꯉꯥꯎꯕꯗ ꯑꯣꯏꯖꯥꯠꯂꯣ ꯁꯤꯕꯣ Ima, si kuy kakagi mahonante. ꯁꯦ ꯑꯝꯇ ꯌꯦꯡꯈꯤꯒꯦ ꯅꯪ ꯇꯨꯝꯃꯝꯃꯨꯀꯣ ꯍꯤꯞꯄꯝꯃꯨꯀꯣ ꯍꯧꯒꯠꯂꯛꯀꯅꯨꯀꯣ ꯀꯅꯥꯅꯣ ꯇꯧꯔꯤꯁꯤꯅ ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯏꯗꯨꯕꯣ ꯍꯨꯔꯥꯜꯂꯤ ꯃꯥꯜꯂꯦꯅꯦ ꯄꯣꯠ ꯆꯩꯁꯤꯡꯁꯤꯒ ꯍꯨꯔꯥꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯦ ꯅꯣꯏꯅ ꯍꯨꯔꯥꯜꯂꯤꯗꯨꯕꯣ ꯃꯤꯅ ꯉꯥꯡꯀꯥꯁꯦ ꯇꯥꯁꯟꯅꯗꯦꯅꯦ ꯍꯥ Kari na pula. Pula ba hunan numidang sa kap na misina? Ani sina kay. Pura lere kay no po sa singsi. Oto po ni henu singsi di. Nati nui bu. Kay gino mga kapa misiwa hunaraga. Kakak, ipan kami sini. Kaya. Kay misi na. Aduh kira nui mga pula hunaraga kap na misina. Salay. Hoy nui para ita ba? Bubuk TV na. Cartoon kaya ka sida kay makukap talaga drama oy na putan sana budu bu sida kay mi sire na mi sibita da kap na me iti kay no Masi kay no me Ipan kay mi ay umda kan biyo nang lay pag ta gem ta kumdaro नत्रगदे मयाम तंगने थवाई लौगी बतारे मशीद दी हाल के है